ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯦꯔꯦꯒꯤ ꯃꯔꯝꯗ ꯇꯧꯁꯤ. ꯑꯦꯔꯦ ꯍꯥꯏꯁꯤ ꯀꯔꯤꯅꯣ, ꯁꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯦꯔꯦꯁꯤ ꯀꯔꯤꯅꯣ, ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯧꯁꯤꯀꯣ. ꯑꯦꯛꯖꯥꯝꯄꯜ ꯑꯃꯇꯪ ꯂꯧꯔ ꯌꯦꯡꯁꯤ. ꯑꯍꯥꯟꯕ ꯑꯦꯛꯖꯥꯝꯄꯜꯁꯦ ꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯦꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯕꯀꯣ. ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯡꯉꯨ, ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯔꯦ. ꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯃꯇꯦꯡꯈꯛꯀꯣ. ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯦꯛꯁꯤꯗꯩꯗ ꯀꯔꯤꯅꯣ ꯌꯦꯡꯉꯨ. ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯚꯦꯔꯤꯑꯦꯕꯜ x ꯍꯥꯏꯁꯦ ꯁꯤꯁꯤ ꯑꯩꯈꯣꯏ 5ꯁꯦ ꯑꯦꯁꯥꯏꯟ ꯇꯧꯅꯤꯡꯉꯤ, 10ꯁꯨ ꯑꯦꯁꯥꯏꯟ ꯇꯧꯅꯤꯡꯉꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯀꯥꯟꯗ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ. ꯑꯗꯣ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯃꯇꯝ ꯍꯣꯔꯦꯟ ꯄ꯭ꯔꯤꯟꯠ ꯇꯧꯀꯥꯟꯗꯅ ꯀꯔꯝꯕ ꯚꯦꯂꯨ ꯊꯣꯛꯂꯛꯏ ꯌꯦꯡꯗꯣꯏꯅꯦꯕꯀꯣ. 5ꯁꯨ ꯍꯥꯞꯅꯤꯡꯉꯦ, ꯑꯗꯒꯤ ꯑꯃꯨꯛꯁꯨ 10ꯁꯨ ꯍꯥꯞꯅꯤꯡꯉꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕ ꯃꯃꯤꯡ, ꯚꯦꯔꯤꯑꯦꯕꯜꯁꯤ ꯃꯃꯤꯡꯁꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯦ, x ꯉꯥꯛꯇ ꯑꯣꯏꯗ꯭ꯔꯥ? ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯚꯦꯂꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯦꯂꯨ ꯑꯣꯏꯅ ꯁ꯭ꯇꯣꯔ ꯇꯧꯕ ꯄꯥꯝꯃꯦꯕ. ꯃꯊꯪꯗ ꯑꯃꯨꯛ 10 ꯑꯦꯁꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯑꯍꯥꯟꯕꯒꯤ 5ꯁꯦ ꯃꯥꯡꯈ꯭ꯔꯅꯤ, ꯑꯗꯨꯒ 10ꯁꯤꯅ ꯑꯀꯣꯟꯕꯗꯣ, ꯑꯗꯨ ꯑꯀꯣꯟꯕ ꯂꯥꯛꯄꯗ ꯅꯝꯍꯧꯕ. ꯁꯤꯗ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯀꯥꯟꯗꯗꯤ, ꯑꯩꯈꯣꯏꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯕ ꯀꯥꯟꯗꯗꯤ, ꯀꯟꯁꯣꯜꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯕ ꯀꯥꯟꯗꯗꯤ ꯍꯣꯔꯦꯟ ꯑꯀꯣꯟꯕ ꯏꯀꯣꯟ ꯀꯣꯟꯅ ꯍꯥꯞꯈꯤꯕ 10ꯁꯤꯗꯪ ꯁꯣ ꯇꯧꯔꯛꯀꯅꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯍꯥꯟꯕꯒꯤ 5ꯁꯦ ꯃꯥꯡꯈꯤꯅꯤ. ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯃꯥꯡꯗꯅꯕ ꯁꯤ 5ꯁꯤꯁꯨ ꯅꯝꯍꯟꯒꯦ, 10ꯁꯨ ꯅꯝꯍꯟꯒꯦ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯚꯦꯔꯤꯑꯦꯕꯜꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ, ꯍꯥꯞꯅꯤꯡꯉꯦꯕ, ꯁꯤꯖꯤꯟꯅꯅꯤꯡꯉꯦꯕꯀꯣ. ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯦꯔꯦ ꯁꯤꯖꯤꯟꯅꯅꯤ. ꯑꯦꯔꯦ ꯍꯥꯏꯁꯦ ꯀꯩꯁꯨꯝ ꯅꯠꯇꯦ, ꯀꯂꯦꯛꯁꯟ ꯑꯃꯅꯤ. ꯃꯥꯁꯤ ꯚꯦꯔꯤꯑꯦꯕꯜꯅꯤꯀꯣ. ꯚꯦꯔꯤꯑꯦꯕꯜꯁꯤꯗ ꯀꯂꯦꯛꯁꯟ ꯑꯃꯅꯤ, ꯁꯦꯝ ꯇꯥꯏꯞꯀꯤ ꯑꯦꯂꯤꯃꯦꯟ ꯑꯣꯏꯕ. ꯃꯣꯗꯦꯜꯁꯤꯁꯨ ꯚꯦꯔꯤꯑꯦꯕꯜꯒꯤ ꯃꯥꯒꯤ ꯏꯟꯗꯦꯛꯁ ꯅꯝꯕꯔ ꯑꯃꯗ ꯔꯤꯐꯔꯦꯟꯁ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯍꯥꯞꯄꯨ, ꯁꯤꯗ ꯍꯥꯞꯄꯨ, ꯁꯤꯗ ꯍꯥꯞꯄꯨꯅ x ꯍꯥꯏꯔꯒ x ꯀꯥꯈꯟ ꯃꯆꯥ ꯃꯆꯥ ꯈꯥꯏꯗꯣꯛꯑꯒ ꯇꯧꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯔꯦ ꯀꯔꯤꯅꯣ ꯍꯪꯕ ꯀꯥꯟꯗꯗꯤ ꯁꯤꯗꯩ ꯁꯤꯐꯥꯎꯁꯦ ꯈꯨꯝꯕꯤ ꯇꯥꯔꯦꯀꯣ ꯅꯣꯏꯅ. ꯀꯥꯏꯟꯗ ꯑꯦꯔꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯆꯥꯎꯔꯥꯛꯄ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯝꯂꯞꯅ ꯕ꯭ꯔꯤꯐꯤꯡ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯒꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ ꯄꯣꯏꯟ 2-3 ꯂꯧꯊꯣꯛꯑꯒ ꯈꯨꯝꯕ ꯌꯥꯏꯑꯕ. ꯑꯦꯔꯦꯁꯦ ꯃꯥꯒꯤ ꯀꯂꯦꯛꯁꯟ ꯑꯃꯅꯤ. ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯂꯦꯛꯁꯟ ꯍꯥꯏꯕꯗ ꯁꯦꯝ ꯇꯥꯏꯞ ꯑꯦꯂꯤꯃꯦꯟꯁꯤꯡꯁꯦ ꯑꯟꯗꯔ ꯗ ꯁꯦꯝ ꯚꯦꯔꯤꯑꯦꯕꯜ ꯑꯥꯏꯗꯦꯟꯇꯤꯐꯥꯌꯔ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯁꯦꯝ ꯚꯦꯔꯤꯑꯦꯕꯜ ꯑꯥꯏꯗꯦꯟꯇꯤꯐꯥꯌꯔ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯕ ꯀꯂꯦꯛꯁꯟ. ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯂꯦꯛꯁꯟꯅꯣ ꯍꯥꯏꯕ ꯁꯦꯝ ꯇꯥꯏꯞꯀꯤ ꯑꯦꯂꯤꯃꯦꯟꯁꯤꯡꯁꯦ ꯕꯥꯏ ꯗ ꯏꯟꯗꯦꯛꯁ ꯅꯝꯕꯔ, ꯃꯣꯏꯁꯦ ꯅꯝꯕꯔ ꯑꯃꯃꯝ ꯀꯩꯅꯣ ꯇꯧꯔꯒ ꯊꯤꯜꯂꯒ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ. ꯁꯤ ꯁꯣꯔꯇꯤꯡꯒ ꯁꯔꯆꯤꯡꯒꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ ꯀꯣ. ꯁꯣꯔꯇꯤꯡ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯃꯆꯥ ꯑꯦꯟꯁꯦꯟꯗꯤꯡ ꯑꯣꯔꯗꯔ, ꯗꯤꯁꯦꯟꯗꯤꯡ ꯑꯣꯔꯗꯔ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯣ, ꯑꯗꯨꯒꯨꯝꯕꯗ. ꯑꯗꯒꯤ ꯁꯔꯆ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ, ꯗꯇꯥ ꯑꯃ ꯊꯤꯕꯗ ꯈꯣꯠꯄ ꯁꯤꯖꯤꯟꯅꯩꯌꯦꯕꯀோ. ꯑꯗꯒꯤ ꯁꯤꯗꯩꯗ ꯃꯥꯒꯤ ꯃꯈꯜꯁꯦ, ꯑꯦꯔꯦꯁꯦ ꯃꯈꯜ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ. ꯑꯍꯥꯟꯕꯗ 1 ꯗꯥꯏꯃꯦꯟꯁꯅꯦꯜ ꯍꯥꯏꯕ ꯑꯃꯅꯦ, ꯑꯅꯤꯁꯨꯕꯗ ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯅꯦꯜ ꯍꯥꯏꯕ ꯑꯃꯅꯦꯀꯣ. ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯅꯦꯜꯗ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯔꯤꯁꯦ, ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯗꯣꯏꯁꯤ 2 ꯗꯥꯏꯃꯦꯟꯁꯟ ꯑꯦꯂꯤꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯟꯠ ꯑꯣꯏꯕ ꯌꯥꯏ, ꯏꯟꯇꯤꯖꯔ ꯑꯣꯏꯕ ꯌꯥꯏ, ꯐ꯭ꯂꯣꯠ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯀꯦꯔꯦꯛꯇꯔ ꯑꯣꯏꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯦꯔꯦꯗ ꯌꯥꯎꯕ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯤꯡ ꯀꯧꯋꯦꯕꯀꯣ. ꯑꯦꯔꯦꯗ ꯌꯥꯎꯕ ꯀꯦꯔꯦꯛꯇꯔꯁꯦ ꯀꯩ ꯀꯧꯋꯦꯕ? ꯁ꯭ꯇ꯭ꯔꯤꯡ. ꯑꯗꯨꯒ ꯏꯟꯇꯤꯖꯔꯒꯨꯝꯕ ꯐ꯭ꯂꯣꯠꯀꯨꯝꯕꯁꯤꯅ ꯑꯗꯨꯝ ꯑꯦꯔꯦ ꯑꯗꯨꯝ ꯍꯥꯏꯔꯦ, ꯁꯤꯝꯄ꯭ꯂꯤ ꯑꯦꯔꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ. ꯃꯥꯒꯤ ꯃꯈꯜꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯃꯈꯜ 2 ꯂꯩ ꯍꯥꯏꯕꯀꯣ. ꯀꯩꯅꯣꯗ ꯑꯦꯔꯦꯗ ꯃꯈꯜ 2 ꯂꯩ. ꯃꯈꯜ 2ꯗ ꯑꯃꯅ ꯁꯤꯡꯒꯜ ꯗꯥꯏꯃꯦꯟꯁꯟ ꯑꯦꯔꯦ ꯍꯥꯏꯕ ꯑꯃꯅꯦ, ꯑꯃꯅ ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯟ ꯑꯦꯔꯦ ꯍꯥꯏꯕ ꯑꯃꯅꯦꯀꯣ. ꯁꯤꯡꯒꯜꯅ ꯀꯔꯤꯅꯣ, ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯅꯦꯜꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯃꯈꯥꯗ ꯌꯦꯡꯉꯁꯤꯀꯣ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯡꯒꯜ ꯑꯗꯒꯤ ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯟ ꯑꯦꯔꯦꯁꯤꯗꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯁ꯭ꯇꯦꯇꯤꯛ ꯑꯦꯔꯦ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯅꯥꯃꯤꯛ ꯑꯦꯔꯦ ꯑꯣꯏꯕ ꯌꯥꯏ. ꯁ꯭ꯇꯦꯇꯤꯛ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏꯅ
ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯔꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯥꯎꯊꯣꯛꯑꯣꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯎꯊꯣꯛ ꯇꯥꯔꯒꯗꯤ ꯃꯊꯪꯗꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯂꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯑꯦꯔꯦꯁꯤꯗꯩ ꯁꯤꯐꯥꯎꯒꯤ ꯁꯥꯏꯖꯁꯤ ꯆꯥꯎꯒꯗꯕꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯃꯊꯪꯗ ꯅꯪ ꯁꯦꯝꯗꯣꯛꯄ ꯁꯦꯝꯖꯤꯟꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯔꯦꯗꯨꯅ ꯀꯔꯤ ꯀꯧꯔꯦ ꯍꯥꯏꯕ ꯁ꯭ꯇꯦꯇꯤꯛ ꯑꯦꯔꯦ ꯁ꯭ꯇꯦꯇꯤꯛ ꯇꯥꯏꯞꯁꯀꯤ ꯑꯦꯔꯦ ꯀꯧꯋꯦꯕꯀꯣ ꯗꯥꯏꯅꯥꯃꯤꯛ ꯍꯥꯏꯇꯥꯔꯒꯅ ꯅꯪ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯁꯥꯏꯖꯁꯦ ꯅꯪꯅ ꯔꯟ ꯇꯥꯏꯝꯗ ꯆꯦꯟꯖ ꯇꯧꯕ ꯌꯥꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯑꯦꯂꯣꯀꯦꯁꯟꯁꯤ ꯆꯥꯎꯊꯣꯛꯍꯟꯕ ꯌꯥꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯍꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯗꯥꯏꯅꯥꯃꯤꯛ ꯑꯦꯔꯦꯅ ꯀꯧꯋꯦꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏꯞꯁꯇ ꯃꯈꯜ ꯑꯅꯤ ꯂꯩꯔꯦ ꯇꯨ ꯇꯥꯏꯞꯁꯇ ꯅꯝꯕꯔ ꯋꯥꯟꯗ ꯁꯤꯡꯒꯜ ꯗꯥꯏꯃꯦꯟꯁꯟ ꯑꯦꯔꯦ ꯍꯥꯏꯕ ꯑꯃꯅꯦ ꯅꯝꯕꯔ ꯇꯨꯗ ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯟ ꯑꯦꯔꯦ ꯍꯥꯏꯕ ꯑꯃꯅꯦ ꯃꯣꯏ ꯑꯅꯤꯃꯛꯁꯦ ꯃꯈꯜꯁꯦ ꯀꯃꯥꯏꯅ ꯑꯃꯨꯛ ꯂꯩ ꯁ꯭ꯇꯦꯇꯤꯛ ꯑꯦꯔꯦ ꯍꯥꯏꯕ ꯑꯃ ꯗꯥꯏꯅꯥꯃꯤꯛ ꯑꯦꯔꯦ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯇꯦꯇꯤꯛ ꯑꯣꯏꯕ ꯌꯥꯏ ꯑꯅꯤꯁꯤ ꯑꯣꯏꯕ ꯌꯥꯏꯕ ꯁ꯭ꯇꯦꯇꯤꯛ ꯍꯥꯏꯔꯒꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯔꯦꯒꯤ ꯁꯥꯏꯖꯁꯦ ꯍꯥꯟꯅ ꯂꯥꯎꯊꯣꯛꯑꯣꯕ ꯁꯤꯗꯩ ꯁꯤꯕꯨꯛ ꯆꯥꯎꯒꯗꯕꯅꯤ ꯑꯗꯨꯀꯥꯟꯗ ꯍꯣꯔꯦꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯁ꯭ꯇꯥꯔꯠ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯍꯣꯔꯦꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯆꯦꯟꯖ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯗꯤꯀ꯭ꯂꯥꯔ ꯇꯧꯕ ꯃꯇꯨꯡꯗ ꯁꯥꯏꯖ ꯆꯦꯟꯖ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯇꯥꯏꯞꯇꯨꯅ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯔꯦ ꯇꯥꯏꯞꯇꯨꯅ ꯀꯩ ꯀꯧꯋꯦ ꯁ꯭ꯇꯦꯇꯤꯛ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯗꯤꯀ꯭ꯂꯥꯔ ꯂꯥꯎꯊꯣꯛꯈ꯭ꯔꯒꯁꯨ ꯔꯟ ꯇꯥꯏꯝꯗ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯀꯩꯀꯩ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟꯇꯔꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯄꯣꯏꯟꯇꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯗꯥꯏꯅꯥꯃꯤꯛ ꯑꯦꯔꯦ ꯀꯌꯥ ꯑꯃ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯩꯅ ꯉꯁꯥꯏꯗ ꯍꯥꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯑꯦꯛꯖꯥꯝꯄꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯒ ꯌꯦꯡꯁꯤꯀꯣ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯦꯛꯁꯤ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯃꯥꯒꯤ ꯑꯥꯎꯠꯄꯨꯠꯇ ꯂꯥꯛꯀꯗꯣꯏꯁꯦ ꯍꯣꯔꯦꯟ ꯑꯦꯛꯁꯀꯤ ꯚꯦꯂꯨꯁꯦ 10 ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯃꯥꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ 10ꯁꯦ ꯑꯦꯛꯁꯇ ꯑꯦꯁꯥꯏꯟ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯍꯥꯟꯕꯗꯅ 5 ꯑꯦꯁꯥꯏꯟ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ 5 ꯑꯦꯁꯥꯏꯟ ꯇꯧꯕ ꯃꯇꯝꯗꯗꯤ 5 ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯃꯇꯨꯡꯗ 10 ꯑꯃꯨꯛ ꯑꯦꯁꯥꯏꯟ ꯇꯧꯔꯛꯄꯗ 5ꯁꯦ ꯃꯥꯡꯈꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯅꯤꯃꯛ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯚꯦꯔꯤꯑꯦꯕꯜ ꯑꯅꯤ ꯆꯪꯉꯣꯏꯗ꯭ꯔꯥ ꯑꯦꯛꯁ ꯍꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ 5ꯀꯤ ꯚꯦꯂꯨꯁꯤ ꯅꯝꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯦꯛꯁ ꯚꯦꯔꯤꯑꯦꯕꯜ ꯑꯃꯈꯤꯇꯪꯗ ꯂꯣꯏꯅ ꯅꯝꯊꯣꯛꯄ ꯄꯥꯝꯕꯒꯤꯅꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦꯕ ꯑꯦꯔꯦꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯣꯏꯁꯦ ꯀꯣ ꯑꯗꯨꯗꯨꯅ ꯁꯤꯡꯒꯜ ꯚꯦꯔꯤꯑꯦꯕꯜꯗ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯃꯦꯕ ꯚꯦꯂꯨ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯣꯔ ꯇꯧꯕ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨ ꯃꯇꯥꯡꯗꯅꯦꯕ ꯑꯦꯔꯦ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯕ ꯀꯥꯟꯗ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯌꯦꯡꯉꯣ write a program to find average marks obtained by a class of 30 students ꯁꯥꯇ꯭ꯔꯁꯤ 30 ꯂꯩ ꯅꯠꯇ꯭ꯔꯥ 30 ꯂꯩꯕꯁꯤ ꯃꯅꯨꯡꯁꯤꯗ ꯑꯦꯚꯔꯦꯖ ꯄꯨꯊꯣꯛꯄ ꯄꯥꯝꯃꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯉꯣ ꯚꯦꯔꯤꯑꯦꯕꯜ ꯁꯥꯇ꯭ꯔ 30ꯃꯛꯀꯤ ꯃꯃꯤꯡꯗꯨ ꯂꯣꯏꯅ ꯗꯤꯀ꯭ꯂꯥꯔ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯗꯨꯗꯨꯅ ꯑꯗꯩꯗꯤ ꯀ꯭ꯂꯥꯁ ꯑꯃꯈꯛꯇꯪ ꯏꯟꯅ ꯁꯦꯝ ꯚꯦꯔꯤꯑꯦꯕꯜ ꯑꯃꯗ ꯃꯥꯒꯤ ꯗꯇꯥ ꯃꯌꯥꯝ ꯊꯝꯕ ꯄꯥꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤ ꯍꯥꯟꯅꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯁꯨꯝ ꯌꯦꯡꯉꯨꯀꯣ ꯁꯤꯗꯩꯗ ꯏꯟ ꯍꯥꯏꯔꯤꯕ ꯇꯥꯏꯞꯁꯤꯗ ꯂꯥꯎꯔꯤꯕ ꯑꯍꯥꯟꯕꯗ ꯂꯥꯎꯔꯤꯁꯦ abg ꯍꯥꯏꯕ ꯚꯦꯔꯤꯑꯦꯕꯜ ꯑꯃ ꯂꯥꯎꯔꯦ ꯃꯊꯪꯗ ꯁꯝ ꯍꯥꯏꯕ ꯑꯃ ꯂꯥꯎꯔꯦ ꯁꯝꯁꯦ ꯑꯩꯈꯣꯏ ꯏꯅꯤꯁꯤꯌꯦꯂꯥꯏꯖ ꯇꯧꯔꯝꯃꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯁꯤꯐꯧꯗꯤ ꯀꯩꯝ ꯉꯥꯎꯗꯦꯀꯣ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯏꯟꯅ i ꯍꯥꯏꯕ ꯚꯦꯔꯤꯑꯦꯕꯜ ꯑꯃ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯟꯇꯤꯖꯔ ꯇꯥꯏꯞꯀꯤ ꯚꯦꯔꯤꯑꯦꯕꯜ ꯑꯃꯁꯨ ꯑꯃꯨꯛ ꯗꯤꯀ꯭ꯂꯥꯔ ꯇꯧꯔꯦ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯑꯦꯔꯦ ꯍꯥꯏꯗꯣ ꯁꯤ ꯂꯥꯛꯀꯗꯣꯏ ꯁꯤꯗꯩꯗꯤ ꯑꯦꯔꯦ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯦꯔꯦꯁꯤꯅ ꯀꯃꯥꯏꯅ ꯗꯤꯀ꯭ꯂꯥꯔ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦ ꯁꯤꯗ माजे वेरिएबल नत्रा मागी कैपेसिटी क्या ले ताइने 30 है मागी वेरिएबल होरे नंग एलिमेंट क्या हाप याय असिदा हाकदन एलिमेंट कंट्रा हाप याय कनो हाप याय है अदुदुगी कनो दनेबको अदुना करी टाइप को इंटीजर टाइप पे अदुना सिजे इंटीजर एरे इचम चमन एरे मार्क्स है एरे मा लेरे न हाइदने मार्क्स है एरे कैपेसिटी क्या लेबर 30 की
ꯃꯥꯅ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯕ ꯉꯝꯕꯀꯣ ꯑꯗ for loop ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯇꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯩꯗ for loop ꯁꯤꯖꯤꯟꯅꯕꯩꯗꯣ ꯌꯦꯡꯉꯣ ꯑꯗꯨꯗ iꯁꯦ 0 initialize ꯇꯧꯔꯝꯃꯦ initialize part ꯀꯣ ꯑꯗꯒꯤ decision part ꯀꯩꯗꯧꯕ iꯁꯤꯒ 29ꯒ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ 29ꯗꯒꯤ ꯄꯤꯛꯄꯅ ꯁꯤꯗꯩꯗ condition ꯑꯃ ꯊꯝꯃꯝꯃꯦ ꯃꯊꯪꯗ incrementꯒꯤ partꯁꯦ increment ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛ iꯁꯦ 0 ꯑꯣꯏꯔꯦ 0ꯒ ꯁꯤꯒ ꯁꯤ conditionꯁꯦ ꯁꯤ conditionꯁꯦ satisfy ꯑꯣꯏꯔꯦ true ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ loopꯀꯤ bodyꯗ ꯂꯥꯛꯑꯅꯤ loopꯀꯤ bodyꯗ ꯀꯩꯅ print ꯇꯧꯗꯣꯏꯕ enter the marks ꯆꯪꯉꯛꯑꯣꯌꯦ ꯅꯪ ꯁꯥꯇ꯭ꯔ 30ꯒꯤ marksꯤꯡꯗꯣ ꯆꯪꯉꯛꯑꯣꯌꯦ ꯑꯗꯨꯀꯥꯟꯗ store ꯇꯧꯗꯣꯏꯕ store data in array store data ꯅꯪ arrayꯗ ꯀꯃꯥꯏꯅ data store ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯍꯥꯟꯕꯗ ꯌꯦꯡꯉꯣ ꯉꯁꯥꯏ reference by index number ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯉꯁꯥꯏ definitionꯗ reference ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗꯩꯅ ꯁꯤ 30 ꯕꯛ ꯑꯩꯈꯣꯏ store ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯣꯔꯦꯟ iꯁꯤ ꯀꯌꯥꯗꯒꯤ ꯍꯧꯔꯤꯅꯣ 0 to 29 ꯍꯣꯔꯦꯟ 29 0 to 29 30 ꯅꯠꯇ꯭ꯔꯥ ꯃꯥꯏ ꯀꯦꯄꯥꯁꯤꯇꯤꯗ ꯑꯗꯨꯃꯥꯏꯅ ꯁꯤ index ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯔꯦꯕ ꯑꯗꯩꯗꯤ ꯁꯤꯗ address of marksꯀꯤ addressꯇ iꯁꯤ 0 ꯍꯧꯖꯤꯛ 0 ꯅꯠꯇ꯭ꯔ 0ꯗ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯥꯔꯛꯇꯨꯃ ꯍꯥꯞꯄꯅꯤ ꯑꯗꯩ ꯑꯃꯨꯛ ꯁꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕ iꯒꯤ ꯚꯦꯂꯨ 0 ꯑꯣꯏꯀꯥꯟꯗꯅꯤꯀꯣ ꯁꯤꯗ ꯂꯨꯞꯁꯤ ꯁꯤꯐꯛꯇ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯂꯣꯏꯔꯦꯕ ꯑꯗꯨ ꯃꯊꯪꯗ next ꯃꯊꯪ ꯀꯥꯏꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯁꯤ increment ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ 0ꯗꯒꯤ ꯁꯤ 1 ꯂꯩꯔꯝꯃꯅꯤ ꯁꯤ conditionꯁꯦ satisfy ꯑꯣꯏꯗ꯭ꯔꯤꯕ ꯁꯤ ꯑꯣꯏꯔꯤꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯄꯥꯡꯊꯣꯛ ꯂꯩꯅꯦꯕ ꯁꯤ for loop ꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯈꯤꯔꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ 1 iꯒꯤ ꯚꯦꯂꯨ ꯍꯧꯖꯤꯛ 1 ꯂꯩꯔꯦ 1ꯁꯦ ꯁꯤꯒ conditionꯁꯦ ꯆꯦꯛ ꯇꯧꯔꯅꯤ condition ꯆꯦꯛ ꯇꯧꯔ ꯆꯨꯝꯃꯅꯤ ꯆꯨꯝꯃꯗꯤ ꯅꯪ ꯃꯊꯪꯒꯤ ꯅꯝꯕꯔ ꯑꯃꯃꯨꯛ ꯅꯝꯃꯣ ꯍꯥꯏꯔꯅꯤ ꯅꯝꯃꯤꯗ ꯄꯣꯠꯇꯣ ꯑꯃꯨꯛ ꯅꯝꯃ ꯃꯊꯪꯅ iꯒꯤ ꯚꯦꯂꯨ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯀꯥꯏꯗ ꯁ꯭ꯇꯣꯔ ꯇꯧꯗꯣꯏꯕ iꯒꯤ ꯚꯦꯂꯨꯁꯦ ꯍꯧꯖꯤꯛ 1 ꯅꯠꯇ꯭ꯔ ꯆꯪꯉꯛꯏꯗꯣ marksꯀꯤ 0ꯒꯤ ꯑꯍꯥꯟꯕꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯉꯛꯈꯤꯕ ꯃꯁꯤꯡꯗꯨꯅ marks ꯍꯥꯏꯔꯒ 0 ꯍꯧꯖꯤꯛ ꯃꯊꯪꯗꯅ marks ꯍꯥꯏꯔꯒ 1 ꯃꯊꯪꯗꯅ marks ꯍꯥꯏꯔꯒ 2 marks 3 marks 4 ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯃꯤꯡ ꯆꯞ ꯃꯥꯟꯅꯕ ꯚꯦꯔꯤꯑꯦꯕꯜꯁꯤꯒꯤ ꯃꯈꯥꯗ ꯃꯥꯒꯤ index ꯑꯃ ꯃꯃꯤꯡ ꯄꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯨꯝ ꯊꯝꯈ꯭ꯔꯅꯦꯕ mark 0ꯗ ꯑꯍꯥꯟꯕ ꯆꯪꯕꯗꯣ ꯏꯔꯣ mark 1ꯗ ꯑꯅꯤꯁꯨꯕ ꯆꯪꯕꯗꯣ ꯏꯔꯣ mark 2ꯗ ꯑꯍꯨꯝꯁꯨꯕ ꯆꯪꯕꯗꯣ ꯏꯔꯣ ꯑꯗꯣ ꯍꯣꯔꯦꯟ 20ꯒ 9 ꯐꯛꯇꯤ ꯃꯥꯁꯤ condition ꯆꯨꯝꯕꯅꯤ ꯍꯣꯔꯦꯟ ꯁꯤ 29 ꯐꯛ ꯏꯔꯅꯦꯕ ꯅꯪ 30 ꯌꯧꯔꯀꯥꯟꯗꯗꯤ ꯁꯤ condition ꯂꯥꯜꯂꯕꯅꯤꯅ ꯑꯗꯣ for loopꯁꯦ ꯁꯤꯁꯤ execute ꯇꯧꯔꯔꯣꯏ ꯍꯣꯔꯦꯟ 29 ꯐꯛꯀꯤ 0 to 29 ꯐꯛꯀꯤ store ꯇꯧꯁꯤꯗ ꯁꯤꯒꯤ marksꯤꯗꯩꯗꯤ store ꯇꯧꯔ ꯊꯝꯃꯝꯕꯅꯦꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ 30ꯒꯤ markꯇꯣ ꯀꯃꯥꯏꯅ enter ꯇꯧꯔꯒ store ꯇꯧꯏ ꯍꯥꯏꯕꯗꯣ for loop ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ marks ꯍꯥꯏꯔꯤꯕ variable ꯁꯤꯗꯩꯗ ꯀꯔꯤ variable array variable ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯩꯈꯣꯏ store ꯇꯧꯈ꯭ꯔꯦꯀꯣ ꯁꯤꯐꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯍꯥꯟꯕꯗ iꯒꯤ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏ 0 1 2 3 29 ꯐꯛꯀꯤ ꯃꯥꯒꯤꯗꯩꯗ 0 to 29ꯗ ꯉꯁꯥꯏ 30 ꯁ꯭ꯇꯨꯗꯦꯟꯠꯁꯀꯤ ꯃꯥꯔꯛꯁꯦ ꯁ꯭ꯇꯣꯔ ꯇꯧꯈ꯭ꯔꯕꯅꯦꯕꯀꯣ ꯃꯊꯪꯗ ꯁꯤꯐꯛ ꯇꯧꯈ꯭ꯔꯦ ꯇꯧꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨ ꯃꯊꯪꯗ ꯂꯥꯛꯀꯗꯣꯏꯁꯤꯅ ꯀꯩ ꯍꯥꯏꯅꯣ for loopꯁꯦ ꯁꯤꯅ ꯑꯃꯨꯛ sum ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ average ꯄꯨꯊꯣꯛꯀꯗꯣꯏꯅꯤ sum ꯁꯥꯇ꯭ꯔ 30ꯗꯨꯒꯤ ꯃꯥꯏ sum average ꯄꯨꯊꯣꯛꯀꯦꯗꯤ ꯃꯥꯏ total ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ item ꯀꯩꯅꯣ ꯃꯁꯤꯡꯗꯨꯗꯩꯗ mark ꯃꯁꯤꯡꯗꯨꯗꯩꯗ student ꯃꯁꯤꯡꯗꯨꯅ ꯍꯣꯔꯦꯟ ꯌꯦꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯄꯥꯅꯕ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ sum ꯑꯃ ꯄꯨꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯦ sumꯁꯤ ꯃꯊꯟꯗ add ꯇꯧꯔ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏ ꯃꯇꯨꯡ ꯏꯟꯅ add ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯧꯖꯤꯛ iꯁꯤꯗꯩꯗ ꯁꯤ for loop ꯑꯃ ꯁꯤꯖꯤꯟꯅꯔꯦ for loop ꯁꯤꯗꯩꯗ ꯑꯩꯈꯣই ꯑꯍꯥꯟꯕꯒꯤ initialize part iꯁꯤ 0 ꯍꯥꯞꯄꯤꯔꯝꯃꯦ ꯃꯊꯪꯗ condition check ꯇꯧꯕꯩꯗ ꯁꯤ ꯇꯧꯕꯤꯔꯦ increment ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕ 0 ꯁꯤ condition ꯆꯨꯝꯃꯕꯅꯤꯅ ꯑꯩꯈꯣꯏ loop ꯁꯤ statement ꯑꯃꯈꯛ ꯌꯥꯎꯕꯒꯤ bracket ꯀꯣꯟꯗꯕꯅꯤꯀꯣ ꯁꯤꯗꯅ ꯅꯪꯒꯤ
ꯗꯥꯇꯥꯁꯦ ꯑꯦꯔꯦꯗꯒꯤ ꯄꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯁꯝ ꯇꯧꯕ ꯑꯗꯩ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯌꯨꯁ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯣ ꯇꯧꯈꯤꯕ ꯄꯣꯠꯁꯦ ꯁꯤꯗꯩꯗ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯁꯤꯗ ꯁꯝꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯖꯦꯔꯣ ꯅꯠꯇ꯭ꯔꯒ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯈꯤꯁꯦ ꯖꯦꯔꯣ ꯁꯤꯗ ꯁꯝꯒꯤ ꯚꯦꯂꯨꯁꯤꯗ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯤꯗ ꯁꯝꯁꯤ ꯀꯌꯥꯅꯣ ꯖꯦꯔꯣ ꯄ꯭ꯂꯁ ꯃꯥꯔꯛ ꯑꯥꯏꯒꯤ ꯚꯦꯂꯨ ꯀꯌꯥꯅꯣ ꯖꯦꯔꯣ ꯁꯤꯗ ꯆꯪꯕ ꯀꯩꯅꯣꯗꯣ ꯀꯌꯥꯅꯣ ꯑꯥꯏ ꯖꯦꯔꯣꯗ ꯍꯥꯟꯅ ꯆꯪꯈꯤꯕ ꯃꯥꯔꯛꯇꯣ ꯅꯠꯇ꯭ꯔꯥ ꯁꯝ ꯖꯦꯔꯣꯁꯤꯒ ꯑꯃ ꯃꯥꯔꯛꯇꯨꯒ ꯇꯤꯟꯁꯤꯟꯅꯔꯒ ꯁꯤ ꯁꯝꯁꯤꯗ ꯍꯥꯞꯆꯤꯜꯂ ꯊꯝꯕꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟ ꯑꯃꯨꯛ ꯆꯦꯛ ꯇꯧꯕ ꯂꯥꯛꯑꯅꯤ ꯐꯣꯔ ꯂꯨꯞꯀꯤ ꯑꯗꯩꯗ ꯑꯥꯏꯒꯤ ꯚꯦꯂꯨ ꯏꯟꯀ꯭ꯔꯤꯃꯦꯟ ꯄꯤꯈꯤ ꯅꯠꯇ꯭ꯔꯒ ꯖꯦꯔꯣꯒꯤ ꯃꯊꯪꯗ ꯋꯥꯟ ꯁꯤꯗ ꯄꯤꯔꯗꯤ ꯁꯤ ꯀꯟꯗꯤꯁꯟ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯝ ꯍꯧꯖꯤꯛ ꯁꯝꯁꯤꯗ ꯌꯥꯎꯈꯤꯁꯦ ꯃꯥर्क्स ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯉꯛꯄ ꯃꯥꯔꯛꯇꯣ ꯑꯃꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯅꯤꯁꯨꯕꯗ ꯆꯪꯉꯛꯄꯗꯣ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯅꯤꯁꯨꯕ ꯆꯪꯕ ꯇꯧꯋꯦ ꯁꯝꯗ ꯀꯌꯥ ꯌꯥꯎꯈꯤ ꯑꯍꯥꯟꯕ ꯃꯥꯔꯛꯇ ꯆꯩꯔꯅꯤ ꯄ꯭ꯂꯁ ꯃꯥꯔꯛ ꯁꯦꯀꯦꯟ ꯁꯨꯕꯗ ꯆꯪꯉꯛꯄ ꯃꯥꯔꯛ ꯍꯥꯏꯗꯤ ꯃꯥर्क्स ꯍꯥꯏꯔꯒ ꯏꯟꯗꯦꯛꯁ ꯑꯩꯈꯣꯏ ꯀꯌꯥ ꯑꯅꯤꯁꯨꯕ ꯆꯪꯉꯛꯄ ꯍꯥꯏꯗꯤ ꯋꯥꯟ ꯅꯠꯇ꯭ꯔ ꯃꯥर्क्सꯀꯤꯗꯤ ꯖꯦꯔꯣꯗ ꯖꯦꯔꯣ ꯋꯥꯟ ꯖꯦꯔꯣꯅ ꯑꯍꯥꯟꯕ ꯂꯩꯔꯦ ꯋꯥꯟ ꯑꯅꯤꯁꯨꯕꯅꯦꯕ ꯑꯗꯨꯅ ꯑꯅꯤꯁꯨꯕꯩꯗꯤ ꯁꯤꯗ ꯇꯧꯔꯒ ꯑꯅꯤꯁꯨꯕ ꯆꯥꯎꯔ ꯍꯣꯔꯦꯟ 29 ꯐꯧꯀꯤ ꯗꯩꯗ ꯁꯝ ꯇꯧꯔꯒ ꯁꯝꯁꯤꯗꯩꯗ ꯍꯥꯞꯆꯤꯜꯂꯅꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯗ ꯍꯥꯞꯆꯤꯜꯂꯛꯏꯕ ꯄꯨꯂꯞ ꯍꯥꯞꯆꯤꯜ ꯇꯣꯇꯦꯜ ꯂꯩꯔꯦ ꯁꯤ ꯇꯣꯇꯦꯜꯅꯦꯕ ꯁꯝꯅ ꯍꯥꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ 30 ꯁ꯭ꯇꯨꯗꯦꯟꯒꯤ ꯁꯝ ꯇꯣꯇꯦꯜ ꯃꯥꯔꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯁꯝꯁꯤꯗ ꯑꯗꯨꯒꯤ ꯇꯣꯇꯦꯜ ꯃꯥर्क्ꯁꯦ ꯑꯦꯚꯔꯦꯖ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯩ ꯍꯥꯏꯕ ꯃꯥꯏ ꯇꯣꯇꯦꯜ ꯃꯥर्क्ꯁꯤꯗ ꯅꯝꯕꯔ ꯑꯣꯐ ꯁ꯭ꯇꯨꯗꯦꯟꯗꯨꯅ ꯌꯦꯟꯒꯗꯕ ꯅꯝꯕꯔ ꯑꯣꯐ ꯑꯥꯏꯇꯦꯝ ꯑꯣꯏꯔꯒꯅ ꯃꯁꯤꯡ ꯄꯣꯠ ꯆꯩꯒꯤ ꯑꯦꯚꯔꯦꯖꯇ ꯍꯧꯖꯤꯛ ꯁꯝ ꯕꯥꯏ ꯀꯌꯥ ꯉꯁꯥꯏ ꯅꯝꯕꯔ ꯑꯣꯐ 30 ꯁ꯭ꯇꯨꯗꯦꯟ 30ꯅ ꯌꯦꯜꯂꯦ ꯑꯗꯨꯗꯤ ꯑꯦꯚꯔꯦꯖ ꯇꯥꯔꯦ ꯑꯦꯚꯔꯦꯖꯇ ꯍꯥꯞꯆꯤꯜꯂꯣ ꯍꯣꯔꯦꯟ ꯑꯦꯚꯔꯦꯖꯇ ꯅꯝꯊꯣꯛ ꯇꯥꯔꯅꯤ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯔꯟ ꯇꯧꯔ ꯌꯦꯡꯁꯤ ꯅꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯅꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ 30ꯅꯦꯅ ꯂꯥꯎꯕ ꯌꯥꯏꯑꯕꯀꯣ ꯁꯤꯗ ꯗꯤꯀ꯭ꯂꯥꯔꯗꯗꯤ 30ꯅꯦꯅ ꯂꯥꯎꯔꯝꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯗ 30ꯅꯦꯅ ꯂꯥꯎꯔꯝꯃꯤꯅꯦꯕ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣই ꯁꯤꯗ 30 ꯆꯪꯍꯟꯗꯕ ꯌꯥꯏꯑꯕꯀꯣ ꯑꯍꯥꯟꯕꯗ ꯃꯥर्क्स ꯖꯦꯔꯣ ꯃꯥर्क्स ꯖꯦꯔꯣꯒꯤ ꯑꯍꯥꯟꯕ ꯏꯍꯥꯟ ꯆꯪꯕꯁꯦ ꯑꯩꯈꯣꯏ ꯏꯟꯗꯦꯛꯁ 1 ꯏꯟꯗꯦꯛꯁ 0 ꯏꯟꯗꯦꯛꯁ 1 ꯏꯟꯗꯦꯛꯁ 2 ꯑꯃ ꯆꯪꯉꯛꯀꯗꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯗꯣꯏꯗꯤ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯤ 5ꯗꯪꯒꯤ ꯇꯧꯁꯦꯅ ꯃꯤ 6ꯀꯤ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤ 6ꯂꯛ ꯅꯝꯒꯅꯤ ꯑꯍꯥꯟꯕꯗ ꯌꯦꯡꯉꯣ 56 ꯆꯪꯉꯦ 1 ꯆꯪꯉꯦ ꯃꯉꯥ ꯁꯨꯔꯦꯀꯣ ꯁꯤ 6 ꯃꯊꯪꯗꯩꯗꯤ ꯑꯦꯚꯔꯦꯖ ꯄꯨꯊꯣꯔꯛꯑꯅꯦꯕꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯦꯔꯦꯒꯤ ꯃꯁꯛ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯃꯗꯤ ꯈꯪꯉꯦ ꯃꯥꯒꯤ ꯃꯈꯜꯁꯤ ꯂꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯛꯄ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯪꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯦꯔꯦꯒꯤ ꯇꯥꯏꯞꯁꯦ ꯃꯈꯜ 2 ꯁꯨꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯦ ꯑꯍꯥꯟꯕꯗ 1 ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯦꯔꯦ ꯃꯊꯪꯗ ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯦꯔꯦ ꯃꯜ ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯦꯔꯦꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯁꯤ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯅ ꯌꯥꯝ ꯍꯪꯉꯛꯀꯗꯕꯅꯤ ꯑꯗꯣ ꯅꯣꯏ ꯃꯁꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯪꯍꯧꯔꯣ 2 ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯦꯔꯦꯒ ꯁꯤꯖꯤꯟꯅꯕꯅ 2 ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯦꯔꯦꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯀꯣ ꯌꯦꯡꯍꯧꯔꯣꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦꯁꯦ ꯀꯃꯥꯏꯅ ꯗꯤꯀ꯭ꯂꯥꯔ ꯇꯧꯒꯅꯤ ꯃꯥꯒꯤ ꯁꯤꯡꯒꯜ 1 ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯦꯔꯦ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯜ ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯦꯔꯦ ꯀꯧꯋꯦꯕꯀꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯒꯅꯤ ꯁꯤ ꯀꯃꯥꯏꯅ ꯗꯤꯀ꯭ꯂꯥꯔ ꯇꯧꯕ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟꯒꯤ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯣ ꯃꯥꯁꯤ ꯁꯤ ꯇꯥꯏꯞ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯦꯅꯤ ꯗꯥꯇꯥ ꯇꯥꯏꯞꯀꯤ ꯚꯦꯔꯤꯑꯦꯕꯜ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯗꯤꯀ꯭ꯂꯥꯔ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯦꯔꯦꯁꯦꯀꯣ ꯑꯗꯨꯒ ꯁꯤꯡꯒꯜ ꯗꯥꯏꯃꯦꯟꯁꯟꯒꯤ ꯑꯦꯔꯦꯁꯤꯅ ꯑꯩ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯕꯗꯣꯀꯣ ꯃꯥꯁꯦ ꯑꯩꯈꯣই ꯍꯥꯟꯅ ꯚꯦꯂꯨ ꯀꯣꯟꯁꯇꯦꯟ ꯚꯦꯂꯨ ꯑꯃ ꯀꯩꯅꯣ ꯇꯧ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯗꯤꯀ꯭ꯂꯥꯔ ꯇꯧꯕ ꯈꯣꯠꯄ ꯁꯥꯏꯖ ꯃꯥꯒꯤ ꯁꯥꯏꯖ ꯁꯤ ꯇꯧꯔꯒ ꯑꯩ ꯀꯟꯁꯇꯦꯟ ꯚꯦꯂꯨ ꯍꯥꯏꯗꯤ ꯅꯪꯁꯦ 30 ꯁꯤꯅꯒꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯑꯦꯛꯖꯥꯝꯄꯜꯗ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁꯥꯏꯖ ꯑꯃ ꯗꯤꯀ꯭ꯂꯥꯔ ꯇꯧꯕ
ꯂꯧꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯁꯤꯡꯒꯜ ꯗꯥꯏꯃꯦꯟꯁꯟ ꯑꯦꯔꯦꯗ ꯃꯥꯁꯦ ꯀꯩꯗ ꯌꯥꯝ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯌꯨꯁꯐꯨꯜ ꯐꯣꯔ ꯁꯤꯝꯄꯜ ꯒ꯭ꯔꯨꯞꯄꯤꯡ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯒ꯭ꯔꯨꯞꯄꯤꯡ ꯗꯇꯥꯒꯨꯝꯕꯁꯤꯗꯩꯗ ꯁꯥꯏꯖꯇꯤ ꯌꯥꯝ ꯄꯤꯛꯄ ꯁꯥꯏꯖ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯊꯤ ꯆꯥꯎꯕ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯀꯔꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯃꯈꯥ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯁꯤꯗꯩꯗꯗꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯃꯆꯥ ꯑꯃꯗ ꯂꯩꯕ ꯗꯇꯥ ꯃꯆꯥꯒꯤ ꯁꯥꯏꯖ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯂꯩꯕꯁꯤꯡꯗ ꯋꯥꯟ ꯗꯥꯏꯃꯦꯟꯁꯅꯦꯜ ꯌꯥꯝ ꯀꯥꯟꯅꯩꯑꯕꯀꯣ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯍꯥꯟꯕꯗ ꯗꯤꯀ꯭ꯂꯥꯔꯦꯁꯟꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ ꯍꯌꯦꯡ ꯄꯩꯈꯥꯗ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯀꯃꯥꯏꯅ ꯈꯣꯠꯂꯤ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯋꯥꯏꯁꯦ ꯐꯖꯅ ꯄꯥꯔꯒ ꯈꯨꯝꯒꯗꯕꯅꯤꯀꯣ ꯁꯤꯅ ꯁꯤꯟꯇꯦꯛꯁ ꯍꯥꯏꯇꯥꯔꯦ ꯁꯦꯝꯄꯜ ꯀꯣꯠ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯗꯥꯇꯥ ꯇꯥꯏꯞ ꯏꯔꯅꯤ ꯃꯥꯒꯤ ꯗꯥꯇꯥ ꯇꯥꯏꯞ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯔꯦꯁꯤ ꯚꯦꯔꯤꯑꯦꯕꯜꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯦꯔꯦ ꯃꯃꯤꯡꯁꯤꯒꯤ ꯚꯦꯔꯤꯑꯦꯕꯜꯗꯨꯒꯤ ꯗꯥꯇꯥ ꯇꯥꯏꯞ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯁꯨꯝ ꯇꯧꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯗꯁꯨ ꯚꯦꯔꯤꯑꯦꯕꯜ ꯂꯩꯔꯅꯤ ꯑꯦꯔꯦꯗꯨꯒꯤ ꯚꯦꯔꯤꯑꯦꯕꯜ ꯍꯥꯏꯗꯤ ꯑꯦꯔꯦ ꯃꯃꯤꯡꯗꯣ ꯅꯪꯅ ꯀ꯭ꯂꯥꯁ 10 ꯅꯣꯏ ꯀ꯭ꯂꯥꯁ 10ꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯁꯥꯇ꯭ꯔ ꯀꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ 10 ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯍꯥꯏꯒꯦꯔꯥ ꯀꯩꯅꯣ ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯟꯖꯜꯂꯅꯤ ꯁꯤꯗꯁꯨꯀꯣ ꯑꯗꯨꯒ ꯇꯥꯏꯞꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯅꯪ ꯁꯤꯗꯩꯗ ꯆꯪꯗꯣꯏꯕ ꯇꯥꯏꯞꯇꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯃꯥꯔꯛꯀꯤ ꯇꯥꯏꯞ ꯃꯥꯔꯛꯁꯤ ꯆꯪꯕ ꯄꯥꯝꯃꯦꯅ ꯈꯜꯂꯣ ꯃꯥꯔꯛ ꯆꯪꯕ ꯄꯥꯝꯕꯗꯤ ꯏꯟꯇꯤꯖꯔ ꯇꯥꯏꯞ ꯑꯣꯏꯗꯣꯏꯔꯥ ꯐ꯭ꯂꯣꯠ ꯇꯥꯏꯞ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯣ ꯑꯗꯨꯅ ꯁꯤꯗ ꯏꯔꯝꯗꯧꯕ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯀꯌꯥ ꯂꯩꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤꯗ ꯁꯥꯇ꯭ꯔ 10 ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ 10 ꯏꯔꯝꯗꯣꯏꯕ ꯃꯥꯏ ꯁꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯣꯀꯦ ꯑꯗꯩꯗꯤ ꯁꯤꯗꯩꯗ ꯌꯥꯝꯅ ꯈꯪꯕꯗ ꯗꯔꯀꯥꯔ ꯂꯩꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯏꯟꯇꯤꯖꯔ ꯇꯥꯏꯞꯀꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯀꯦꯔꯦꯛꯇꯔ ꯇꯥꯏꯞꯀꯨꯝꯕ ꯇꯧ ꯇꯥꯔꯒꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯝꯇꯪꯒ ꯈꯪꯍꯧꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯁꯤꯗꯩꯗꯀꯣ ꯀꯦꯔꯦꯛꯇꯔ ꯇꯥꯏꯞ ꯍꯥꯏꯔꯒ ꯀꯦꯔꯦꯛꯇꯔ ꯃꯥꯏ ꯇꯥꯏꯞꯁꯦ ꯑꯍꯥꯟꯕꯗ ꯗꯥꯇꯥ ꯇꯥꯏꯞꯁꯦ ꯁꯤꯒꯤ ꯗꯥꯇꯥ ꯇꯥꯏꯞꯁꯦ ꯀꯦꯔꯦꯛꯇꯔꯅ ꯍꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯑꯦꯔꯦ ꯃꯃꯤꯡ ꯄꯤꯔꯅꯤ ꯑꯗꯨꯒ ꯃꯥꯏ ꯁꯥꯏꯖ ꯄꯤꯔꯅꯤ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝꯈꯛ ꯁ꯭ꯇꯣꯔ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯥꯔꯒꯗꯤ ꯃꯥꯅ ꯏꯟꯗꯦꯛꯁꯁꯦ ꯐꯣꯔꯁ ꯆꯥꯎꯅ ꯂꯧꯁꯤꯜꯂꯝꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯅ ꯁ꯭ꯇꯣꯔ ꯇꯧꯗꯣꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯈꯪꯅꯕ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯑꯃ ꯇꯧꯔꯝꯒꯅꯦꯕ ꯀꯔꯤꯅ n ꯃꯥꯒꯤ ꯚꯦꯔꯤꯑꯦꯕꯜ ꯂꯩꯔꯦ ꯑꯗꯨ ꯖꯦꯔꯣ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯀꯦꯔꯦꯛꯇꯔ ꯑꯍꯥꯟꯕꯗ ꯑꯃ ꯆꯪꯉꯅꯤ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯀꯦꯔꯦꯛꯇꯔ ꯆꯪꯉꯅꯤ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯆꯪꯉꯅꯤ ꯃꯔꯤꯁꯨꯕꯁꯤꯅ ꯀꯔꯤ ꯂꯩꯗꯣꯏꯕ ꯃꯔꯤꯁꯨꯕꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯜ ꯀꯦꯔꯦꯛꯇꯔ ꯑꯁꯤꯁꯦ ꯁꯤ ꯂꯩꯒꯗꯕ ꯁꯤ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯆꯪꯉꯛꯏꯕ ꯀꯦꯔꯦꯛꯇꯔꯗꯨ ꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯒꯗꯣꯏꯅꯦꯕꯀꯣ ꯅꯨꯜ ꯀꯦꯔꯦꯛꯇꯔꯁꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯪꯉꯛꯀꯅꯤ ꯑꯍꯥꯟꯕ ꯗꯇꯥ ꯆꯪꯉꯦ SRD ꯅ ꯆꯪ ꯄꯥꯝꯃꯤ Nꯁꯤꯗꯤ ꯉꯁꯥꯏꯒꯤ ꯀꯦꯔꯦꯛꯇꯔ ꯅꯨꯜꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯅ N ꯃꯥꯔꯛ ꯇꯧꯔꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯔ ꯇꯧꯕ ꯄꯥꯝꯃꯤꯁꯦ ꯑꯍꯨꯝ ꯈꯛꯇꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯍꯨꯝꯁꯤꯒꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯀꯦꯔꯦꯛꯇꯔꯗ ꯃꯥꯏ ꯁꯥꯏꯖꯁꯦ ꯑꯃ ꯍꯦꯟꯅ ꯗꯤꯀ꯭ꯂꯥꯔ ꯇꯧꯕꯀꯣ ꯁꯤꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯏꯟꯇꯤꯖꯔꯗꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯦꯂꯤꯃꯦꯟ ꯑꯍꯨꯝꯁꯦ ꯏꯟꯇꯤꯖꯔ ꯇꯥꯏꯞꯀꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯌꯦꯡꯉꯣ ꯑꯦꯔꯦ ꯇꯥꯏꯞꯇ ꯂꯩꯔꯤ ꯀꯣꯠ ꯏꯟꯗꯦꯛꯁꯁꯤ 1 2 3 ꯂꯩꯀꯣ ꯀꯦꯔꯦꯛꯇꯔꯗꯅ ꯑꯃ ꯍꯦꯟꯀꯠꯍꯟꯕ ꯀꯔꯤꯒꯤ ꯍꯥꯏ ꯀꯥꯟꯗ ꯑꯍꯨꯝꯈꯛ ꯆꯪꯗ꯭ꯔꯥ ꯗꯇꯥꯁꯦ ꯀꯔꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯅ ꯑꯍꯨꯝ ꯍꯦꯟꯀꯠꯍꯟꯕꯒꯤ ꯃꯔꯝꯗꯤ ꯅꯨꯜ ꯍꯥꯏꯕ ꯃꯥꯗꯤ ꯇꯔꯃꯤꯅꯦꯟꯁꯤ ꯀꯔꯤꯅ ꯁꯤꯗ ꯂꯣꯏꯔꯦ ꯃꯆꯤꯟꯁꯦ ꯅꯨꯜ ꯀꯦꯔꯦꯛꯇꯔꯅ ꯂꯣꯏꯌꯦꯕꯀꯣ ꯀꯦꯔꯦꯛꯇꯔ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯤ ꯀꯦꯔꯦꯛꯇꯔ ꯁ꯭ꯇ꯭ꯔꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯤꯡ ꯍꯥꯏꯕꯗꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯦꯔꯦꯗ ꯀꯦꯔꯦꯛꯇꯔꯁꯦ ꯀꯔꯤ ꯍꯥꯏ ꯈꯪꯅꯩ ꯍꯥꯏ ꯁ꯭ꯇ꯭ꯔꯤꯡ ꯍꯥꯏ ꯈꯪꯅꯩꯀꯣ ꯑꯗꯨꯒꯤꯅꯤ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯥꯔꯠꯅꯤ ꯑꯩꯅ ꯅꯣꯏꯗ ꯈꯪꯍꯟꯅꯤꯡꯕ ꯀꯣ initializing single dimension array initializing one dimension array ꯆꯞ ꯃꯥꯟꯅꯩꯀꯣ ꯀꯃꯥꯏꯅ initialize ꯇꯧꯕ single dimension arrayꯗ ꯁꯤ ꯌꯥꯝꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯁꯤ ꯃꯨꯟꯅ ꯈꯪꯍꯧ ꯁꯤ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯑꯦꯔꯦ initialize ꯇꯧꯕꯁꯦ ꯃꯈꯜ ꯂꯝꯕꯤ ꯋꯦ ꯑꯅꯤ ꯂꯩ ꯑꯍꯥꯟꯕꯗ initializing on declaration ꯑꯩꯈꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕ ꯃꯇꯝꯗ initialize ꯇꯧꯕ ꯍꯥꯞꯍꯧꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ initialize
ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕ ꯁꯤ ꯆꯞ ꯃꯥꯟꯅꯩꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯨ ꯁꯤꯗꯅ ꯈꯔꯒ ꯃꯃꯥꯡꯗꯅ i ꯍꯥꯏꯔꯀꯥꯟꯗ integer i ꯍꯥꯏꯔꯀꯥꯟꯗ i equal to 0 ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅ initializing on declaration ꯀꯧꯋꯦꯕꯀꯣ ꯑꯗꯨ ꯃꯇꯨꯡꯗ integer i ꯍꯥꯏꯔꯒ semicolon ꯃꯈꯥꯗ i equal to 0 ꯀꯥꯏ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯅꯦꯕ ꯑꯗꯨꯗꯨꯅ initialize by assignment ꯍꯥꯏꯁꯤ ꯁꯤꯗ ꯌꯦꯡꯉꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯦꯡꯉꯨ ꯑꯗꯨꯗ ꯃꯥꯒꯤ initialization ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯉꯨ ꯑꯍꯥꯟꯕꯗ ꯗꯥꯇꯥ ꯇꯥꯏꯞ ꯂꯩꯔꯦ ꯃꯊꯪꯗ ꯑꯦꯔꯦ ꯃꯃꯤꯡ ꯂꯩꯔꯦ ꯃꯊꯪꯗ ꯃꯥꯏ ꯁꯥꯏꯖ ꯄꯤꯔꯅꯤ ꯑꯦꯔꯦꯗꯣ ꯀꯌꯥꯝ ꯆꯥꯎꯗꯣꯏꯅꯣ ꯀꯌꯥꯝ ꯄꯤꯛꯇꯣꯏꯅꯣ ꯑꯗꯨꯗ ꯄꯤꯛꯀꯗꯧꯕ ꯑꯦꯂꯤꯃꯦꯟꯁꯤꯡꯗꯣ ꯑꯗ ꯍꯥꯞꯀꯗꯕ ꯑꯦꯂꯤꯃꯦꯟꯁꯤꯡꯗꯣ ꯅꯪ ꯑꯦꯂꯤꯃꯦꯟꯁꯦ 30 ꯍꯥꯞꯄꯦ ꯑꯦꯂꯤꯃꯦꯟ ꯑꯍꯥꯟꯕꯗꯨꯅ ꯑꯩꯈꯣꯏ ꯀꯌꯥ ꯍꯥꯞꯇꯣꯏꯕ 30 ꯍꯥꯞꯄꯦ ꯉꯁꯥꯏ ꯑꯍꯥꯟꯕ ꯑꯦꯛꯖꯥꯝꯄꯜꯗꯣ 30 ꯍꯥꯞꯄꯦ ꯃꯥꯏ ꯃꯥर्क्ꯁꯇꯣ ꯍꯥꯏꯔꯦꯅ ꯈꯜꯂꯣꯅꯦ ꯁꯤꯗꯅ ꯏꯟ ꯍꯥꯏꯔꯒ ꯁꯤꯗꯅ ꯃꯥर्ꯛ ꯁꯤꯗꯅ 30 equal to ꯑꯗꯨ ꯃꯥꯒꯤ ꯃꯥर्ꯛꯁꯤꯡꯗꯣ ꯁꯤꯗꯅ 1ꯅ ꯐꯪꯕ ꯃꯥर्ꯛ 2ꯅ ꯐꯪꯕ ꯃꯥर्ꯛꯇꯣ ꯁꯤꯗ ꯃꯊꯪ ꯍꯥꯞꯍꯧꯕ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯍꯧꯕꯗꯨꯅ ꯀꯔꯤ ꯀꯧꯋꯦꯕ initializing on declaration initialize ꯇꯧꯕ declare ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯦꯛꯖꯥꯝꯄꯜꯗ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯀꯦꯔꯦꯛꯇꯔ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯔꯤꯁꯦꯟꯠꯂꯤ ꯇꯧꯈꯤꯕꯗꯣꯀꯣ ꯍꯧꯖꯤꯛ ꯀꯦꯔꯦꯛꯇꯔ ꯍꯥꯏꯔꯒ ARR_map size ꯄꯤꯔꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯁꯤꯗꯩꯗ ꯍꯥꯞꯄꯦ ꯀꯦꯔꯦꯛꯇꯔ ꯍꯥꯞꯇ꯭ꯔꯥ ꯑꯗꯨꯅꯤ ꯁꯤꯁꯤꯅ ꯀꯩ ꯀꯧꯕ initializing on declaration ꯀꯧꯋꯦꯕ ꯑꯗꯨ ꯅꯠꯇꯕꯤ ꯑꯇꯣꯞꯄꯤ ꯑꯃꯗꯨꯅ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯂꯥꯎꯊꯣꯛꯑ ꯃꯇꯨꯡꯗ ꯁꯤꯒꯤ ꯚꯦꯔꯤꯑꯦꯕꯜ ꯃꯃꯤꯡꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯃꯃꯤꯡ ꯑꯍꯥꯟꯕꯗ ꯀꯩꯅꯣ 0 ꯅꯠꯇ꯭ꯔꯥ 0 1 2 3 ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯑꯦꯔꯦꯒꯤ ꯑꯍꯥꯟꯕ ꯏꯟꯗꯦꯛꯁꯁꯦ 0 ꯗꯩ ꯍꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕꯗ ꯀꯦꯔꯦꯛꯇꯔ ꯁ꯭ꯇꯣꯔ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯀꯦꯔꯦꯛꯇꯔꯒꯤꯗꯤ ꯁꯤꯒꯤ ꯏꯟꯚꯔꯇꯦꯠ ꯀꯣꯃꯥꯁꯦ ꯀꯣ ꯁꯤꯅ ꯇꯧꯏꯀꯣ ꯑꯗꯨꯀꯥꯟꯗ ꯇꯤꯆꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯚꯦꯔꯤꯑꯦꯕꯜ ꯃꯃꯤꯡꯁꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯁꯣꯝꯗ ꯏꯊꯣꯔꯛꯀꯥꯟꯗ ꯑꯦꯁꯥꯏꯟ ꯇꯧꯕꯁꯤꯅ initialize by assignment ꯍꯥꯏꯕꯀꯣ ꯏꯔꯥꯏ ꯂꯥꯏꯗ ꯈꯪꯉꯤꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯁ ꯀꯃꯥꯏꯅ ꯑꯦꯁꯦꯁ ꯇꯧꯒꯗꯒꯦ ꯁꯤꯡꯒꯜ ꯗꯥꯏꯃꯦꯟꯁꯟ ꯑꯦꯔꯦꯗ ꯃꯥꯏ ꯑꯦꯂꯤꯃꯦꯟꯁꯤꯡꯁꯦ ꯀꯃꯥꯏꯅ ꯑꯦꯁꯦꯁ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯦꯔꯦꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯦꯔꯦꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ 0ꯅ ꯏꯟꯗꯦꯛꯁ ꯃꯥ 0ꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯒꯅꯤꯀꯣ 0ꯗꯒꯤ ꯍꯧꯔꯒ ꯁꯨꯃꯥꯏꯅ 0 ꯑꯍꯥꯟꯕ ꯑꯦꯔꯦꯒꯤ ꯃꯃꯤꯡꯁꯤ ꯁꯨꯃꯥꯏꯅ ꯏꯟꯗꯦꯛꯁꯁꯦ 0 1 2ꯅ ꯍꯧꯔꯛꯀꯅꯤ ꯑꯩꯅ ꯑꯦꯁꯦꯁ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯔꯨꯜꯗꯨꯅꯤ ꯁꯤ ꯂꯩꯁꯦ ꯑꯦꯔꯦ ꯃꯃꯤꯡ ꯂꯩꯔꯅꯤ ꯑꯗꯨꯀꯥꯟꯗ index of element ꯄꯤꯔꯀꯥꯟꯗ ꯀꯩꯗꯧꯗꯣꯏꯕ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯅꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯦꯡꯉꯨ ꯁꯤꯗ ꯑꯦꯔꯦ ꯃꯃꯤꯡ ꯂꯩꯔꯦ index ꯂꯩꯔꯦ ꯑꯗꯨꯒ equal to value ꯑꯩꯉꯣꯟꯗ ꯁꯤꯗ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯚꯦꯔꯤꯑꯦꯕꯜꯁꯤꯒꯤ ꯏꯟꯗꯦꯛꯁꯁꯤ 0 ꯅꯠꯇ꯭ꯔꯥ 0ꯗ ꯀꯔꯤ ꯑꯦꯂꯤꯃꯦꯟ ꯌꯥꯎꯔꯤ ꯃꯥꯏ ꯀꯔꯤ ꯚꯦꯂꯨ ꯌꯥꯎꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯁꯤ ꯇꯥꯏ ꯌꯦꯡꯉꯨ ꯁꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯇꯧꯈꯤꯕꯗ ꯑꯦꯔꯦ ꯁꯤꯒꯤ ꯑꯍꯥꯟꯕ ARR_map 0 ꯁꯤꯗꯩꯗ ꯀꯩ ꯌꯥꯎꯏ s ꯌꯥꯎꯏ value of s ꯃꯥ ꯑꯦꯁꯦꯁ ꯇꯧꯒꯦꯗꯤ ꯁꯨꯃꯥꯏꯅ ꯏꯗꯦꯕ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯗ ꯈꯔ ꯃꯔꯨ ꯑꯣꯏꯅ ꯈꯪꯍꯧꯒꯗꯕꯁꯦ ꯑꯦꯔꯦꯁꯦ ꯀꯩꯗꯧꯋꯦꯕ 0ꯗꯒꯤ ꯃꯥꯒꯤ ꯏꯟꯗꯦꯛꯁ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ 0ꯗꯒꯤ ꯍꯧꯔꯒ highest ꯑꯗꯨꯒ last highestꯅ ꯀꯔꯤ ꯑꯣꯏꯗꯣꯏꯕ size of array -1 ꯑꯣꯏꯒꯗꯕꯅꯤ ꯁꯤ -1 ꯋꯥꯠꯂꯦ ꯁꯤ -1 ꯍꯥꯞꯀꯗꯕꯅꯤꯀꯣ size of array -1 ꯅꯪꯒꯤ ꯁꯥꯏꯖꯇꯨꯒꯤ ꯑꯦꯔꯦꯗꯨꯒꯤ -1 ꯈꯥꯏꯗꯣꯛꯀꯥꯟ ꯇꯥꯏ ꯅꯪ ꯁꯥꯏꯖꯇ 30 ꯄꯤꯔꯝꯃꯦꯅ ꯈꯜꯂꯣꯅꯦ ꯁꯥꯏꯖ ꯍꯥꯏꯁꯦ ꯀꯩꯁꯨꯝ ꯅꯠꯇꯦꯀꯣ ꯅꯪ ꯁꯤꯗꯩꯗ ꯑꯦꯔꯦꯒꯤ ꯁꯥꯏꯖ ꯑꯃ ꯄꯤꯗ꯭ꯔꯥ ꯑꯗꯨꯒꯤ ꯁꯥꯏꯖꯇꯣ ꯅꯪ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯌꯦꯁ ꯍꯥꯏꯗꯤ ꯏꯔꯣꯏ ꯂꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤꯗꯤ ꯍꯥꯏꯌꯦꯁ ꯍꯥꯏꯁꯦ 0 1 2 3ꯅ ꯂꯥꯛꯄꯅꯤꯅ ꯍꯥꯏꯌꯦꯁ ꯇꯥꯔꯦꯅ ꯏꯔꯣꯏ ꯂꯣꯏꯕ ꯄꯣꯠꯁꯦꯏꯔꯣꯏ ꯂꯣꯏꯕꯗꯣ ꯑꯦꯔꯦꯒꯤ ꯁꯥꯏꯖꯇꯒꯤ ꯑꯃ ꯈꯥꯏꯗꯣꯛꯀꯅꯦꯕꯀꯣ ꯑꯦꯔꯦ size of array -1 ꯑꯣꯏꯒꯗꯕꯅꯤꯀꯣ ꯁꯤꯃ ꯈꯪꯖꯤꯜꯂꯣ ꯅꯣꯏꯅ ꯀꯩꯅꯣ ꯁꯦꯝꯕꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯁꯤ ꯏꯕꯗ ꯅꯝꯕꯗ ꯁꯣꯏꯔꯝꯕꯁꯦ ꯁꯤ ꯈꯪꯍꯧꯒꯗꯕ ꯁꯤ -1 ꯍꯥꯞꯀꯗꯕꯅꯤ
ꯁꯦ 1 ꯗꯩ ꯍꯧꯕ ꯌꯥꯗꯦ 1 2 3 size array -1 ꯍꯥꯏꯁꯦ ꯁꯤ ꯃꯥꯏ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯟꯒꯅꯦꯕꯀꯣ ꯕꯥꯎꯟ ꯇꯧꯒꯦꯅ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ 0 2 size of array -1 ꯑꯣꯏꯒꯗꯕ ꯁꯤ ꯅꯪ 1 ꯗꯒꯤ ꯍꯧꯔꯒ ꯁꯨꯃꯥꯏꯅ ꯄꯤ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯍꯣꯔꯦꯟ ꯀꯝꯄꯥꯏꯜ ꯇꯧꯕ ꯀꯥꯟꯗ ꯂꯥꯏꯛ ꯀ꯭ꯔꯥꯁ ꯇꯧꯕ ꯈꯣꯠꯄ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯗꯨꯅ 0 2 ꯑꯣꯏꯒꯗꯕ ꯃꯥꯒꯤ ꯏꯟꯗꯦꯛꯁ ꯍꯥꯏꯕꯁꯦ 0 2 size array size ꯀꯤ ꯑꯗꯒꯤ -1 ꯑꯣꯏꯒꯗꯕꯀꯣ